ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯈꯣꯏꯒꯤ ꯁꯣꯗꯅ ꯆꯠꯈꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯡꯒꯤ ꯃꯇꯦꯡ ꯀꯟꯅꯕ ꯃꯇꯨꯡꯗ ꯈꯨꯟꯖꯥꯒꯤ ꯑꯣꯏꯕ ꯏꯇꯩꯃꯁꯤꯡ ꯑꯗꯨꯒ ꯏꯆꯜꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯣ ꯃꯧꯒ ꯂꯩꯁꯥꯕꯤꯒ ꯃꯧꯅ ꯃꯃꯥꯡꯗ ꯂꯩꯔꯣ ꯂꯩꯁꯥꯕꯤꯅ ꯃꯇꯨꯡꯗ ꯂꯩꯔꯒ ꯑꯃꯨꯛꯇꯪ ꯃꯨꯈꯣꯏꯁꯣꯟꯒꯤ ꯏꯃꯥꯒꯤ लाइसेंस है आपका अपने बसे मानो फिर थोड़ा आपको जरूर सासी इधर वैसे आप लोग इधर लगा ऐसे ही जैसे